ꯑꯔꯣꯠꯄ ꯋꯥꯔꯤ ꯑꯋꯥꯕ ꯁꯛꯂꯣꯟ ꯃꯈꯜ ꯃꯊꯦꯜ ꯀꯌꯥ ꯀꯌꯥꯅꯤ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯂꯩꯔꯣꯜ ꯅꯥꯏꯅ ꯆꯟꯁꯤꯟꯗꯨꯅ ꯅꯤꯡꯁꯤꯡꯕꯗ ꯊꯣꯛꯇ꯭ꯔꯕ ꯑꯗꯨꯉꯩꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯊꯃꯣꯏ ꯀꯥꯏꯕ ꯃꯁꯛ ꯀꯌꯥ ꯑꯣꯏꯕꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯊꯥꯕꯨꯡ ꯇꯔꯥꯅꯥꯎ ꯄꯨꯗꯨꯅ ꯁꯤꯌꯣꯝꯅꯨꯡꯒꯤ ꯅꯨꯡꯁꯤꯕ ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯏꯟꯊꯣꯛꯈꯤꯕ ꯑꯗꯨꯕꯨ ꯊꯃꯣꯏꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯏꯟꯊꯣꯛꯈꯤꯕꯗꯤ ꯂꯩꯇꯦ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯇꯤꯡꯈꯪꯂꯛꯇ ꯂꯦꯞꯂꯨꯕꯅ ꯐꯪꯖꯕꯅꯤ ꯑꯋꯥꯕ ꯀꯌꯥ ꯑꯃꯨꯛꯁꯨ ꯈꯥꯡꯖꯔꯤꯕꯅꯤ ꯇꯤꯡꯈꯪ ꯇꯨꯝꯕꯧ ꯊꯛꯇ ꯂꯦꯞꯂꯦ ꯈꯪꯂꯕꯁꯨ ꯈꯥꯡꯂꯤꯕꯅꯤ ꯅꯨꯡꯁꯤꯕ ꯊꯋꯥꯏ ꯑꯄꯤꯁꯛ ꯅꯪꯒꯤꯗꯃꯛ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯊꯕ ꯌꯥꯗ ꯂꯦꯜꯂꯛꯂꯤꯕꯅꯤ ꯀꯣꯛꯇ꯭ꯔꯤ ꯀꯥꯎꯗ꯭ꯔꯤ ꯉꯁꯤꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯃꯃꯤꯗꯨ ꯑꯉꯥꯡꯕ ꯃꯌꯦꯛꯅ ꯂꯥꯅ ꯏꯗꯨꯅ ꯊꯝꯕꯤꯔꯝꯂꯕꯅꯤ ꯀꯣꯛꯂꯔꯣꯏꯗꯕ ꯗꯥꯛꯐꯝ ꯑꯃ ꯃꯁꯤꯃꯛꯅ ꯉꯁꯤꯃꯛꯁꯨ ꯀꯥꯎꯕ ꯉꯝꯗ ꯅꯤꯡꯁꯤꯡꯗꯨꯅ ꯑꯁꯨꯝ ꯂꯩꯍꯜꯂꯔꯕꯅꯤ ꯉꯝꯗꯦ ꯐꯅ ꯀꯟꯅ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯤꯠꯀꯤ ꯄꯤ ꯀꯪꯗ ꯀꯅꯥ ꯎꯗ꯭ꯔꯤꯉꯩ ꯅꯥꯏꯇꯣꯝ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯇꯦꯡꯊꯥꯖꯔꯤ ꯁꯤꯖ ꯐꯃꯨꯡ ꯃꯆꯤꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯄꯥꯏꯔꯤꯕ ꯐꯣꯇꯣ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯧꯈ꯭ꯔꯕ ꯃꯤꯀꯨꯞ ꯑꯃ ꯅꯤꯡꯁꯤꯡꯉꯤ ꯃꯇꯝ ꯈꯔ ꯃꯥꯂꯦꯝꯕꯨ ꯃꯕꯣꯛꯀ ꯈꯨꯡꯒꯪꯗꯨꯗ ꯂꯩꯃꯤꯟꯅꯔꯝꯂꯕ ꯃꯇꯨꯡ ꯃꯕꯣꯛꯇꯨ ꯅꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗꯅꯤ ꯁꯤꯖꯅ ꯄꯣꯛꯄ ꯅꯠꯇ꯭ꯔꯕꯁꯨ ꯁ꯭ꯌꯥꯃꯥ ꯃꯁꯥꯃꯛꯀꯤ ꯃꯆꯥꯅꯤꯅ ꯃꯃꯥꯁꯨ ꯂꯩꯇ꯭ꯔꯕꯗꯨꯗ ꯃꯆꯥꯕꯨ ꯀꯔꯝꯅ ꯅꯥꯏꯇꯣꯝ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯒꯅꯤ ꯃꯃꯥꯒꯤ ꯀꯔꯃ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯂꯦꯝꯕꯨ ꯃꯄꯥꯅ ꯁꯤꯖꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯄ ꯅꯨꯃꯤꯠꯅꯤ ꯁꯤꯖꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯔꯦ ꯄꯤꯁꯛ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯁꯤꯖ ꯃꯅꯨꯡꯗꯒꯤ ꯁ꯭ꯌꯥꯝ ꯂꯥꯛꯈ꯭ꯔꯦ ꯈꯪꯕꯒꯤ ꯊꯣꯔꯛꯂꯦ ꯁꯤꯖꯅ ꯁ꯭ꯌꯥꯝꯁꯤ ꯅꯨꯄꯤ ꯑꯍꯟ ꯊꯤꯔꯝꯂꯦ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯃꯥꯂꯦꯝꯒꯤ ꯃꯁꯛꯇꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯃꯥꯂꯦꯝꯅ ꯇꯇꯨ ꯇꯇꯨ ꯁꯤꯖꯗ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯁꯤꯖꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯅ ꯁꯤꯡꯂꯤꯗ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯆꯦꯜꯂꯤꯕꯅꯤꯅ ꯃꯥꯂꯦꯝ ꯎꯕꯗ ꯅꯨꯡꯁꯤꯕꯅ ꯉꯥꯎꯈ꯭ꯔꯦ ꯏꯇꯞ ꯇꯞꯆꯕ ꯃꯑꯣꯡ ꯃꯇꯧ ꯀꯅꯥ ꯂꯩꯖꯗꯕ ꯑꯃꯒꯨꯝ ꯍꯤꯡꯂꯝꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯂꯦꯝ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯟꯖꯨꯅꯔꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯇꯨꯕꯒ ꯁꯤꯖ ꯇꯁꯦꯡꯅ ꯃꯥꯂꯦꯝꯕꯨ ꯎꯕꯗ ꯅꯨꯡꯁꯤꯕꯅ ꯉꯥꯎꯈ꯭ꯔꯦ ꯁ꯭ꯌꯥꯝ ꯍꯥꯏꯐꯦꯠ ꯅꯣꯟꯊꯗꯨꯅ ꯃꯆꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯤ ꯕꯨꯡꯉꯣ ꯃꯃꯥꯅꯤ ꯅꯪꯒꯤ ꯃꯃꯥ ꯀꯧ ꯃꯉꯣꯟꯗ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯃꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯃꯥꯂꯦꯝ ꯃꯃꯥ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯖꯍꯧꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯁꯤꯖꯕꯨ ꯃꯥꯒꯤ ꯃꯃꯥꯅꯤ ꯍꯥꯏꯅ ꯇꯥꯛꯄꯗ ꯑꯉꯥꯡꯗꯨꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗꯦ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯇꯨ ꯇꯇꯨ ꯃꯃꯥꯗ ꯌꯦꯡꯖꯗꯨꯅ ꯃꯃꯥ ꯍꯥꯏꯅ ꯀꯧꯔꯛꯄꯒ ꯁꯤꯖ ꯃꯥꯂꯦꯝꯕꯨ ꯆꯦꯠꯅ ꯃꯊꯥꯗ ꯀꯣꯟꯁꯤꯜꯂꯤ ꯃꯤꯠꯀꯤ ꯄꯤꯁꯨ ꯊꯤꯡꯕ ꯉꯝꯗ ꯁꯤꯟꯊꯔꯛꯏ ꯃꯃꯥꯒꯤ ꯏꯕꯨꯡꯉꯣ ꯃꯆꯥ ꯃꯃꯥ ꯅꯪ ꯅꯍꯥꯟꯒꯩ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯄꯥꯕꯨꯡ ꯈꯛꯇꯃꯛ ꯂꯥꯛꯑꯦ ꯑꯗꯨꯁꯨ ꯀꯨꯏꯅ ꯂꯩꯔꯒ ꯃꯃꯥꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯑꯩꯅ ꯃꯃꯥ ꯀꯌꯥꯝ ꯎꯅꯤꯡꯉꯤ ꯈꯪꯕ꯭ꯔꯥ ꯁꯤꯗꯩꯗꯤ ꯃꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯗꯧꯅꯤ ꯃꯃꯥꯅ ꯏꯆꯥꯕꯨ ꯊꯥꯗꯣꯛꯂꯔꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧ ꯎꯕꯗ ꯁ꯭ꯌꯥꯝꯁꯨ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯇꯞꯅ ꯇꯩꯊꯣꯛꯏ ꯇꯟꯖꯥꯗꯨꯗ ꯁꯤꯖꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯗꯣ ꯃꯅꯨꯡꯗꯒꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯏ ꯃꯥꯗꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯤ ꯆꯍꯤ 15-16 ꯁꯨꯃꯥꯏꯅ ꯁꯨꯔꯕꯅꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯃꯥꯅ ꯁ꯭ꯌꯥꯝꯒ ꯄꯨꯟꯅ ꯂꯩꯕꯁꯤ ꯃꯥꯗꯤ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯃꯥꯒꯤꯁꯨ ꯃꯄꯥ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯃꯃꯥꯒ ꯄꯨꯟꯅ ꯍꯤꯡꯂꯛꯄꯅꯤ ꯃꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯕꯁꯤ ꯌꯥꯝ ꯁꯥꯎꯕꯅꯤ ꯑꯗꯨꯅ ꯉꯁꯤꯅ ꯑꯃꯨꯛ ꯁ꯭ꯌꯥꯝꯒꯤ ꯃꯆꯥꯒ ꯃꯃꯥꯒ ꯄꯨꯟꯅ ꯀꯣꯟꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯕꯗꯨꯗ ꯍꯦꯟꯅ ꯑꯁꯥꯎꯕ ꯑꯣꯏꯈ꯭ꯔꯦ ꯄ꯭ꯔꯞ ꯊꯣꯛꯂꯛꯑꯒ ꯃꯃꯥꯗ ꯁꯥꯎꯅ ꯌꯦꯡꯉꯤ ꯃꯌꯥ ꯆꯤꯛꯇꯨꯅ ꯃꯃꯥ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯦ ꯁꯤꯖ ꯃꯥꯂꯦꯝꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯤ ꯊꯣꯏꯕ ꯃꯥꯁꯨ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯥꯕꯨꯡꯒ ꯌꯨꯝꯁꯤꯗ ꯉꯁꯤꯗꯒꯤꯅꯦ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯗꯣꯏꯅꯤ ꯅꯨꯡꯁꯤꯗ꯭ꯔ ꯌꯦꯡꯉꯣ ꯑꯉꯥꯡꯁꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ ꯅꯪꯅ ꯁꯤ ꯑꯉꯥꯡꯁꯤꯒ ꯂꯩꯃꯤꯟꯅꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯌꯨꯝꯗ ꯂꯩꯔꯣꯏ ꯊꯣꯏꯕ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯗꯨ ꯍꯥꯏꯔꯒ ꯃꯆꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯒꯦ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯐꯠ ꯀꯟꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗꯣ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯁꯥꯎꯔꯒ ꯃꯥꯂꯦꯝꯗꯤ ꯇꯤꯡꯉꯛ ꯀꯩꯁꯨ ꯈꯪꯗ ꯂꯦꯞꯇꯨꯅ ꯌꯦꯡꯖꯩ ꯁꯤꯖ ꯃꯆꯥꯕꯨ ꯇꯥꯟꯅꯕꯅꯤ ꯁ꯭ꯌꯥꯝꯁꯨ ꯇꯥꯟꯅꯩ ꯑꯗꯨꯕꯨ ꯐꯪꯗꯦ ꯑꯉꯥꯡꯗꯨꯅ ꯀꯟꯅ ꯆꯦꯟꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ
ꯁꯤꯖ ꯀꯞ ꯀꯞꯇꯨꯅ ꯁ꯭ꯌꯥꯝꯅ ꯄꯥꯎ ꯇꯝꯖꯩ꯫ ꯃꯈꯣꯏ ꯄꯥꯕꯨꯡ ꯏꯆꯥ ꯆꯠꯈ꯭ꯔꯦ, ꯀꯃꯥꯏ ꯇꯧꯁꯤ ꯍꯥꯏꯅꯣ? ꯑꯩꯅ ꯐꯪꯅꯕ ꯊꯤꯒꯅꯤ, ꯀꯞꯀꯅꯨꯁꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯁꯤꯖꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯃꯥꯡꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯑꯗꯨꯃꯛ ꯈꯪꯈꯤꯗ꯭ꯔꯕꯅꯤ꯫ ꯍꯤꯡꯕꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯕꯅꯤ꯫ ꯐꯅ ꯀꯟꯅ ꯁꯤꯖꯒ ꯁ꯭ꯌꯥꯝꯒꯅꯗꯤ ꯊꯤꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯐꯣꯇꯣꯗꯨꯕꯨꯅꯤ ꯉꯁꯤ ꯁꯤꯖꯅ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯀꯞꯂꯤꯕ꯫ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯕ ꯃꯆꯥꯒꯤ ꯐꯣꯇꯣꯗꯨ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯊꯥꯡꯒꯠꯇꯨꯅ ꯆꯨꯞꯄꯤ ꯃꯄꯤ ꯏꯔꯥꯆꯦꯟ꯫ ꯏꯃꯥꯒꯤ ꯊꯣꯏꯕ, ꯅꯪꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ? ꯅꯨꯃꯤꯠ ꯊꯥ ꯆꯍꯤ ꯃꯁꯤꯡ ꯌꯥꯝꯂꯦ ꯏꯃꯥꯅ ꯏꯆꯥꯒꯤ ꯁꯛꯇꯝ ꯎꯈꯤꯗꯕ꯫ ꯅꯋꯥꯅ ꯄꯥꯎ ꯑꯃꯠꯇꯁꯨ ꯇꯥꯍꯜꯂꯛꯇ꯭ꯔꯦ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯏꯃꯥꯅ ꯅꯪꯕꯨ ꯀꯥꯎꯕ ꯂꯩꯇꯤꯌꯦ꯫ ꯏꯆꯥꯕꯨ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯁꯦ ꯉꯁꯤꯁꯨ ꯏꯃꯥ ꯀꯣꯛꯄ ꯂꯩꯇ꯭ꯔꯤꯌꯦ꯫ ꯅꯤꯡꯉꯝꯗꯕ ꯀꯌꯥꯗꯨ ꯍꯥꯏꯖꯗꯨꯅ ꯀꯞꯂꯤ ꯁꯨꯠ ꯁꯨꯠ ꯃꯇꯣꯝ ꯇꯨꯃꯤꯟꯅ꯫ ꯇꯟꯖꯥꯗꯨꯗ ꯏꯔꯩꯅꯨꯗꯨ ꯐꯠ ꯁꯤꯖꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯏꯔꯩꯅꯨ ꯆꯪꯂꯛꯄꯗꯨꯗ ꯁꯤꯖꯗꯨ ꯎꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯐꯣꯇꯣꯗꯨ ꯇꯞꯅ ꯐꯩꯖꯨꯞ ꯃꯔꯛꯇ ꯏꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯃꯥꯏ ꯃꯃꯤꯠꯇꯨꯁꯨ ꯐꯠ ꯇꯩꯊꯣꯛꯇꯨꯅ ꯅꯥꯟꯊꯣꯛꯏ꯫ ꯃꯥꯕꯣꯛ, ꯀꯩꯗꯧꯔꯒꯦ? ꯀꯞꯄꯤꯔꯣ? ꯃꯥꯕꯣꯛ ꯀꯞꯇꯦꯗ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯩ ꯉꯁꯥꯏꯈꯩ ꯃꯥꯕꯣꯛ ꯃꯄꯥꯟꯗ ꯊꯤꯔꯨꯕꯅꯤ, ꯂꯩꯇꯕꯗꯨꯗ ꯀꯥꯗ ꯂꯩꯔꯝꯃꯅꯤꯅ ꯆꯪꯂꯛꯏꯅꯤ꯫ ꯃꯥꯕꯣꯛ, ꯒ꯭ꯌꯥꯁ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯆꯥꯛ ꯊꯣꯡꯉꯤꯉꯩꯗ꯫ ꯑꯦꯛꯁꯇ꯭ꯔꯥꯒ ꯂꯩꯇ꯭ꯔꯕ꯭ꯔꯥꯅꯦ? ꯍꯣꯏ, ꯂꯩꯔꯝꯗ꯭ꯔꯤ꯫ ꯇꯥꯝꯆꯥꯁꯨ ꯕꯦꯡꯛ ꯆꯠꯈ꯭ꯔ ꯃꯥꯜꯂꯤ, ꯃꯉꯣꯟꯗ ꯂꯧꯍꯣꯟꯗꯧꯁꯨ ꯃꯥꯁꯨ ꯂꯩꯇ꯭ꯔꯤ꯫ ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯃꯥꯕꯣꯛ? ꯌꯥꯔꯦ, ꯃꯥꯕꯣꯛ ꯂꯧꯔꯛꯑꯒꯦ꯫ ꯅꯪ ꯏꯟꯁꯥꯡ ꯁꯦꯝꯖꯤꯜꯂꯝꯃꯨ꯫ ꯅꯪ ꯇꯥꯝꯆꯥꯗꯨꯁꯨꯅꯦ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯆꯠꯂꯒ ꯆꯦ ꯆꯥꯡ ꯁꯨꯒꯗꯕ ꯂꯩ, ꯑꯗꯨ ꯂꯣꯏꯁꯟꯅꯤꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯉꯟꯇꯥꯅ ꯆꯠꯈ꯭ꯔꯤꯗꯣ꯫ ꯍꯣꯏ, ꯑꯗꯣ ꯃꯥꯕꯣꯛ, ꯇꯥꯝꯆꯥ ꯂꯩꯇꯕꯅꯤꯅ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯇ꯭ꯔꯤꯀꯣ? ꯍꯣꯏ, ꯃꯥꯕꯣꯛ ꯆꯠꯂꯒꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯑꯗꯣ ꯍꯥꯏꯔꯝꯂꯒ ꯁꯤꯖꯗꯨ ꯐꯤ ꯑꯃ ꯏꯟꯁꯤꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯗ ꯏꯔꯩꯅꯨ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯃꯪꯂꯒ ꯋꯥꯈꯜ ꯈꯟꯕꯤꯗꯧꯃ ꯍꯧꯈ꯭ꯔꯦ꯫ ꯏꯃꯨꯡꯁꯤꯗ ꯑꯩꯅ ꯈꯪꯗꯕ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯔꯦ꯫ ꯀꯩꯒꯤꯅꯣ ꯃꯥꯕꯣꯛꯅ ꯍꯧꯖꯤꯛꯇ ꯀꯞꯂꯝꯃꯤꯗꯨꯕꯣ? ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏꯅ꯫ ꯃꯥꯕꯣꯛꯅ ꯎꯔꯝꯂꯣꯏꯅ ꯈꯜꯂꯝꯒꯅꯤ꯫ ꯑꯩ ꯉꯁꯥꯏꯗꯒꯤ ꯂꯣꯏꯅ ꯎꯏ, ꯐꯣꯇꯣ ꯑꯃꯁꯨ ꯂꯣꯟꯅ ꯏꯟꯁꯤꯟꯈꯤꯕ꯫ ꯑꯗꯨꯒ ꯃꯥꯕꯣꯛꯀ ꯇꯥꯝꯆꯥꯒꯁꯨ ꯀꯧꯕꯒꯤꯗꯤ ꯀꯧꯅꯩ ꯍꯥꯏꯕꯕꯨ ꯃꯃꯥ ꯃꯆꯥ ꯑꯣꯏꯕꯒꯤ ꯈꯤꯇꯪꯗꯁꯨ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ꯫ ꯍꯥꯏꯅꯒꯗꯕ ꯉꯥꯡꯅꯒꯗꯕꯗꯣ ꯈꯛꯇ ꯍꯥꯏꯔꯒ ꯇꯣꯛꯅꯩ꯫ ꯌꯨꯝꯁꯤꯗ ꯑꯩꯅ ꯂꯩꯔꯛꯂꯤꯁꯦ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯂꯩꯔꯛꯄꯗ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯦ, ꯃꯥꯕꯣꯛꯁꯨ ꯇꯥꯝꯆꯥꯁꯨ꯫ ꯈꯟꯈꯩ ꯈꯜꯂꯒ ꯑꯃꯨꯛꯁꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯈꯪꯗ꯭ꯔꯦꯗ꯫ ꯏꯔꯩꯅꯨ ꯑꯃꯨꯛ ꯆꯦꯞꯊꯗꯨꯅ ꯁꯤꯖ ꯆꯠꯈ꯭ꯔꯕꯔꯥ ꯌꯦꯡꯉꯤ꯫ ꯆꯠꯈ꯭ꯔꯦ꯫ ꯁꯤꯖ ꯆꯠꯈꯤꯕꯒ ꯃꯥ ꯁꯤꯖꯒꯤ ꯀꯥꯗ ꯇꯞꯅ ꯆꯪꯉꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯁꯤꯖꯅ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯏꯟꯁꯤꯟꯈꯤꯕ ꯐꯣꯇꯣꯗꯨ ꯇꯞꯅ ꯈꯨꯠ ꯍꯨꯝꯖꯤꯟꯗꯨꯅ ꯂꯧꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯌꯦꯡꯉꯤ꯫ ꯃꯥꯂꯦꯝ ꯅꯠꯇꯕ ꯑꯇꯣꯞꯄ ꯈꯔ ꯑꯉꯥꯡ ꯑꯣꯏꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯐꯣꯇꯣ ꯑꯣꯏꯔꯝꯕꯗꯨꯗ ꯏꯔꯩꯅꯨ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯆꯤꯟꯅꯗꯨꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯁꯤꯅ ꯀꯅꯥꯒꯤ ꯐꯣꯇꯣ? ꯐꯣꯇꯣꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯐꯣꯇꯣꯗꯨ ꯎꯕꯗ ꯏꯔꯩꯅꯨꯒꯤ ꯃꯁꯥꯗ ꯐꯣꯇꯣꯗꯨ ꯍꯥꯟꯅ ꯎꯈ꯭ꯔꯕ ꯃꯤ ꯑꯃꯒꯨꯝ ꯐꯥꯎꯍꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯋꯥꯈꯜꯗ ꯃꯋꯣꯟ ꯈꯜꯂꯤ꯫ ꯁꯤꯖꯒ ꯃꯥꯂꯦꯝꯒ ꯏꯔꯦꯟꯖꯅ ꯑꯣꯟꯁꯤꯟꯅꯗ꯭ꯔꯤꯕ, ꯑꯗꯨꯒ ꯃꯥꯂꯦꯝꯒꯤ ꯂꯤꯛ ꯃꯥꯡꯕꯗ ꯃꯥꯂꯦꯝꯅ ꯌꯥꯝꯅ ꯊꯤꯅ ꯁꯥꯎꯕ, ꯃꯄꯥꯅ ꯁꯤꯟꯅꯔꯝꯕ ꯂꯤꯛꯇꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ, ꯑꯗꯨꯒ ꯑꯇꯝꯅꯅ ꯑꯃꯨꯛ ꯂꯤꯛꯇꯨꯕꯨ ꯁꯛꯈꯪꯗꯕ ꯑꯃꯅ ꯍꯨꯔꯥꯟꯈꯤꯕ꯫ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯁꯤꯖꯒꯤ ꯃꯈꯨꯠꯇꯒꯤ ꯁꯛꯈꯪꯗꯕ ꯑꯃꯒꯤ ꯐꯣꯇꯣ꯫ ꯄꯨꯂꯞꯇꯨ ꯈꯟꯖꯤꯜꯂꯨꯔꯒ ꯃꯔꯤ ꯑꯔꯣꯠꯄ ꯋꯥꯔꯤ ꯃꯄꯨꯡ ꯑꯃꯗꯤ ꯂꯩꯔꯦ ꯏꯔꯩꯅꯨꯅ ꯃꯨꯟꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯃꯥ ꯈꯪꯗꯦ꯫ ꯂꯣꯠꯁꯤꯟꯗꯨꯅ ꯅꯩꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯋꯥꯔꯤꯁꯦ ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤ꯫ ꯇꯥꯝꯆꯥꯅ ꯁꯥꯎꯕ ꯃꯇꯝꯗ ꯃꯥꯕꯣꯛꯅ ꯏꯔꯦꯟꯖꯅ ꯊꯦꯝꯖꯤꯟꯕ ꯉꯝꯗꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯃꯔꯤ ꯏꯔꯩꯇ ꯂꯩꯅꯕꯒꯨꯝ ꯇꯧꯏ꯫ ꯈꯟꯈꯩ ꯈꯜꯂꯝꯂꯒ ꯏꯔꯩꯅꯨ ꯄꯥꯏꯔꯤꯕ ꯐꯣꯇꯣꯗꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯏꯔꯦꯟꯖꯅ ꯑꯃꯨꯛ ꯊꯝꯖꯤꯟꯕꯤꯔꯝꯂꯒ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯀꯤꯆꯟ ꯆꯪꯗꯨꯅ ꯁꯤꯖ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯊꯣꯡꯅꯅꯕ ꯏꯟꯁꯥꯡ ꯅꯥꯄꯤꯗꯨ ꯇꯞꯅ ꯁꯦꯝꯖꯤꯟꯕ ꯍꯧꯏ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯑꯌꯥꯝꯕꯗꯤ ꯏꯔꯩꯅꯨꯅ ꯂꯣꯏꯅ ꯍꯣꯠꯅꯔꯕꯅꯤ꯫ ꯑꯃꯁꯨ ꯊꯕꯛ ꯂꯣꯏꯅ ꯆꯠꯊꯣꯛꯅꯔꯕꯅꯤꯅ ꯁꯤꯖꯅ ꯏꯔꯩꯅꯨꯕꯨ ꯀꯣꯂꯦꯖꯁꯨ ꯊꯥꯕꯤꯕꯅꯤ꯫ ꯇꯦꯛ ꯂꯥꯏꯔꯤꯛꯇꯨꯃꯗꯤ ꯂꯣꯏꯁꯤꯟꯖꯁꯅꯨ ꯍꯥꯏꯗꯅ ꯀꯣꯂꯦꯖꯇ ꯑꯣꯏꯅꯗꯤ ꯆꯠꯇꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯣꯠꯅꯔꯤꯉꯩꯗ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯖꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯥꯂꯦꯝ ꯑꯣꯐꯤꯁꯇ ꯐꯝꯗꯨꯅ ꯐꯥꯏꯜ ꯀꯟꯅ ꯁꯨꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯄꯤꯌꯣꯟꯗꯨ ꯇꯞꯅ ꯆꯪꯂꯛꯏ꯫ ꯁꯥꯔ, ꯀꯣꯐꯤ ꯑꯁꯥꯕ ꯑꯃꯇꯪ ꯄꯨꯖꯔꯛꯀꯦ꯫ ꯍꯣꯏ ꯇꯥ ꯀꯨꯃꯥꯔ꯫
ꯀꯨꯃꯥꯔ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯃꯈꯥ ꯇꯥꯅ ꯐꯥꯏꯜꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯆꯦꯗꯨ ꯀꯟꯅ ꯁꯨꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯂꯥꯛꯏ꯫ ꯃꯥꯂꯦꯝ ꯐꯣꯟꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯀꯣꯜ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ ꯂꯥꯏꯖꯥ꯫ ꯑꯁꯣꯝꯗꯒꯤ ꯂꯥꯏꯖꯗꯨ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯉꯒ ꯐꯣꯟꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯃꯥꯂꯦꯝ, ꯏꯕꯥꯅꯤꯁꯦ ꯀꯔꯝ ꯀꯥꯟꯗ ꯋꯥꯔꯤ ꯏꯔꯦꯟꯖꯅ ꯁꯥꯟꯅꯁꯦ ꯍꯥꯏꯕꯅꯣ? ꯁꯥꯟꯅꯔꯤꯁꯤꯗꯤ, ꯀꯩꯗꯧꯔꯒꯦ ꯂꯥꯏꯖꯥ? ꯅꯪ ꯁꯤꯕꯨ ꯅꯨꯄꯥꯔꯣ? ꯅꯣꯡꯃꯇ ꯏꯔꯦꯟꯖꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯍꯩꯇꯕ꯭ꯔꯥꯕ? ꯅꯨꯄꯥꯅꯤꯅꯅꯦ ꯑꯩꯅ ꯍꯧꯔ ꯁꯥꯟꯅꯕ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯐꯔꯦꯁꯦ ꯂꯥꯏꯖꯥ, ꯑꯩ ꯑꯣꯐꯤꯁꯇꯅꯦ ꯆꯦ ꯀꯟꯅ ꯁꯨꯔꯤꯕ꯫ ꯅꯪꯒꯤ ꯆꯦ ꯆꯥꯡꯗꯨꯅ ꯂꯨꯕ ꯅꯠꯇꯦꯌꯦ꯫ ꯊꯣꯛꯂꯛꯑꯣ, ꯑꯩ ꯃꯄꯥꯟꯗ ꯂꯩ꯫ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯅꯪꯁꯨꯅꯦ ꯑꯩꯒ ꯀꯣꯏꯕ ꯆꯠꯄ ꯌꯥꯏꯗꯅ꯫ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯨꯁꯤ꯫ ꯑꯗꯨ ꯌꯥꯔꯣꯏꯌꯦ ꯂꯥꯏꯖꯥ, ꯑꯔꯨꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯩꯅ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯂꯩꯔꯤꯌꯦ꯫ ꯄꯨꯟꯁꯤꯔꯥꯁꯤ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯕ꯫ ꯏꯊꯛ ꯊꯣꯡꯕꯗꯅꯦ ꯃꯤ ꯂꯩꯔꯤ꯫ ꯊꯝꯃꯣꯁꯦ, ꯅꯪ ꯍꯜꯂꯨ꯫ ꯀꯣꯟꯅ ꯎꯅꯁꯦꯕ ꯁꯨꯇꯤ ꯂꯩꯕ ꯅꯨꯃꯤꯠꯇ꯫ ꯑꯗꯨꯗꯅꯦ ꯏꯔꯦꯟꯖꯅ ꯀꯣꯏꯕ ꯆꯠꯂꯁꯦꯕ꯫ ꯂꯥꯏꯖꯗꯨ ꯍꯦꯟꯅ ꯏꯁꯧ ꯂꯥꯡꯈꯠꯂꯛꯏ꯫ ꯃꯥꯂꯦꯝ, ꯑꯩꯅ ꯂꯥꯏꯁꯦ ꯐꯥꯒꯤꯔꯣ? ꯑꯩꯗꯤ ꯌꯥꯔꯣꯏ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯅꯪ ꯊꯣꯛꯂꯛꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯗꯣꯏꯅꯦ ꯅꯪ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ꯫ ꯌꯨꯝꯗꯁꯨ ꯍꯜꯂꯣꯏ꯫ ꯂꯥꯏꯖꯥ, ꯅꯪꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯁꯤꯒꯦ ꯏꯕꯦꯝꯃ? ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯔꯗꯤ ꯐꯣꯟꯗ ꯏꯔꯦꯟꯖꯅ ꯍꯥꯟꯅ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦ? ꯍꯥꯟꯅ ꯍꯥꯏꯔꯗꯤꯅꯦ ꯌꯥꯔꯣꯏ ꯈꯪꯕꯒꯤ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯂꯥꯛꯏꯅꯦ꯫ ꯐꯥꯒꯤ ꯅꯠꯇꯦ ꯃꯥꯂꯦꯝ, ꯊꯣꯛꯂꯛꯑꯣ꯫ ꯑꯩ ꯒꯦꯠ ꯃꯄꯥꯟꯁꯤꯗ ꯃꯤꯅꯁꯨ ꯌꯥꯝ ꯌꯦꯡꯅꯩ꯫ ꯀꯨꯏꯅ ꯂꯩꯕ ꯍꯩꯅꯗꯦꯕ꯫ ꯊꯣꯛꯂꯛꯑꯣꯀꯣ, ꯑꯩ ꯊꯝꯃꯦ, ꯉꯥꯏꯔꯕꯅꯤ꯫ ꯑꯗꯣ ꯍꯥꯏꯔꯝꯂꯒ ꯐꯣꯟꯗꯨ ꯄꯠ ꯑꯗꯨꯝ ꯀꯛꯊꯠꯈ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯥꯂꯦꯝꯗꯨ꯫ ꯇꯁꯦꯡꯕꯁꯨ ꯂꯥꯏꯖꯒ ꯃꯥꯂꯦꯝꯒꯁꯤ ꯄꯥꯛꯇꯤ ꯎꯅꯖꯗ꯭ꯔꯕꯅꯤ꯫ ꯃꯥꯂꯦꯝꯅ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯗꯅ ꯀꯟꯅ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯕꯅꯤ꯫ ꯃꯗꯨꯃꯛꯅ ꯃꯥꯂꯦꯝꯅ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯊꯕꯛꯄꯨꯗꯤ ꯃꯩ ꯍꯧꯈꯩ ꯆꯤꯜꯂꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯃꯨꯛꯁꯨ ꯂꯥꯏꯖꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕꯗꯨꯗ ꯌꯥꯗꯕꯁꯨ ꯉꯝꯗꯦ꯫ ꯑꯗꯨꯅ ꯄꯤꯌꯣꯟꯗ ꯏꯔꯦꯟꯖꯅ ꯁꯤꯟꯅꯔꯝꯂꯒ ꯃꯥꯂꯦꯝ ꯕꯦꯡꯛꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯂꯥꯏꯖꯗꯣ ꯐꯣꯟꯗ ꯀꯅꯥꯒꯅꯣ ꯈꯪꯗꯦ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯣꯏꯕ, ꯈꯪꯉꯤ, ꯀꯩꯗꯧꯔꯒꯦ? ꯑꯗꯨ ꯍꯥꯏꯒꯦꯗꯅꯕꯨ ꯊꯑꯣꯏꯅ ꯕꯦꯡꯛꯗꯒꯤ ꯀꯧꯊꯣꯛꯂꯤꯅꯤ꯫ ꯉꯁꯤꯅ ꯂꯣꯏꯔꯕꯅꯤ꯫ ꯀꯩꯗꯧꯅꯔꯨꯗꯣꯏꯅꯣ? ꯑꯩꯒꯤꯅꯦꯅ ꯃꯇꯝ ꯈꯖꯤꯛꯇ ꯐꯥꯎꯕ ꯀꯥꯏꯊꯣꯛꯅꯤꯡꯗꯕ ꯃꯉꯣꯟꯗ ꯑꯩꯅ ꯂꯨꯞꯇꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯉꯁꯤꯗꯤ ꯃꯥꯒ ꯑꯩꯒ ꯑꯔꯣꯏꯕ ꯑꯣꯏꯅꯅꯦ ꯉꯥꯡꯅꯔꯗꯕꯅꯤ꯫ ꯁꯨꯝ ꯉꯥꯡꯂꯝꯕꯗꯒꯤ ꯃꯥꯂꯦꯝ ꯊꯣꯛꯂꯛꯄ ꯎꯕꯗ ꯑꯃꯨꯛꯁꯨ ꯐꯣꯟꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯊꯝꯃꯣ, ꯃꯥ ꯊꯣꯛꯂꯛꯑꯦ꯫ ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯇꯧꯔꯒꯦ꯫ ꯊꯝꯃꯦꯀꯣ꯫ ꯑꯗꯣ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯊꯠꯇꯨꯅ ꯁꯥꯏꯠ ꯕꯦꯒ ꯃꯅꯨꯡꯗꯨꯗ ꯐꯣꯟꯗꯨ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯂꯒ, ꯀꯥꯏ ꯆꯠꯁꯦ ꯍꯥꯏꯕꯅꯣ ꯂꯥꯏꯖꯥ? ꯂꯥꯏꯖꯒꯤ ꯁꯛꯐꯝ ꯏꯍꯥ ꯍꯔꯥꯎꯅ ꯎꯗꯦ꯫ ꯉꯁꯤꯗꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ꯫ ꯐꯣꯟꯗꯅ ꯑꯃ ꯍꯥꯏꯈ꯭ꯔꯁꯨ ꯁꯛꯇꯝꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯇꯥꯗꯦ꯫ ꯈꯪꯗꯦ, ꯑꯗꯣ ꯌꯥꯝ ꯂꯥꯞꯅꯗꯤ ꯆꯠꯀꯨꯝꯁꯤ꯫ ꯑꯩ ꯅꯉꯣꯟꯗ ꯉꯁꯤꯗꯤ ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯗꯤ ꯅꯪ ꯒꯥꯔꯤꯗꯣ ꯃꯅꯨꯡ ꯊꯧꯖꯤꯜꯂꯝꯃꯨ, ꯉꯥꯛꯇꯪ ꯊꯅꯝꯃꯨ꯫ ꯑꯩꯒꯤ ꯒꯥꯔꯤꯗ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯌꯥꯔꯅꯤ꯫ ꯅꯪꯁꯨ ꯅꯪꯒꯤ ꯒꯥꯔꯤꯗ ꯂꯥꯛꯑꯣ, ꯑꯩꯁꯨ ꯑꯩꯒꯤ ꯒꯥꯔꯤꯁꯤꯗ ꯂꯥꯛꯑꯒꯦ꯫ ꯆꯠꯂꯣ, ꯅꯪꯒꯤ ꯒꯥꯔꯤ ꯊꯧꯗꯣꯔꯛꯑꯣ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯉꯥꯛꯇꯪ ꯉꯥꯏꯔꯝꯃꯨꯀꯣ, ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯔꯛꯈꯤꯒꯦ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯥꯂꯦꯝ ꯒꯥꯔꯤ ꯊꯧꯗꯣꯛꯄ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯊꯣꯔꯛꯂꯦ꯫ ꯂꯥꯏꯖꯁꯨ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯅꯤꯗꯨ ꯂꯝꯍꯥꯡ ꯑꯃꯗ ꯑꯣꯏꯅ ꯊꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯕꯦꯡꯛꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯒꯥꯔꯤꯗꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯈꯥꯝꯂꯒ ꯑꯅꯤꯗꯨ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯩ꯫ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯏꯖꯅ ꯇꯞꯅ ꯍꯧꯗꯣꯛꯏ꯫ ꯃꯥꯂꯦꯝ, ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯨ ꯀꯩꯅꯣ ꯂꯥꯏꯖꯥ? ꯅꯪ ꯑꯩꯉꯣꯟꯗꯗꯤ ꯋꯥꯔꯧꯒꯅꯨ꯫ ꯃꯥꯂꯦꯝ, ꯑꯩ ꯅꯪꯒ ꯕ꯭ꯔꯦꯛꯑꯞ ꯇꯧꯕ ꯄꯥꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥꯍꯩꯗꯨꯗ ꯃꯥꯂꯦꯝ ꯂꯥꯏꯖꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ꯫ ꯂꯥꯏꯖꯥ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯂꯥꯏꯖꯗꯤ ꯃꯥꯂꯦꯝꯗ ꯍꯟꯅ ꯌꯦꯡꯂꯛꯇꯦ꯫ ꯑꯁꯦꯡꯕꯅꯤ ꯃꯥꯂꯦꯝ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯄꯥꯝꯃꯤ꯫ ꯅꯪꯁꯨ ꯅꯪꯒꯤ ꯄꯥꯝꯖꯕ ꯂꯝꯕꯤꯗ ꯆꯠꯂꯨ, ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯡꯉꯥꯏꯖꯒꯗꯕ ꯄꯨꯟꯁꯤꯁꯤꯗ ꯍꯤꯡꯈ꯭ꯔꯒꯦ꯫ ꯏꯕꯥꯅꯤꯁꯦ ꯃꯣꯠ ꯀꯌꯥꯁꯨ ꯆꯥꯟꯅꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯩꯒꯤ ꯊꯕꯛꯅ ꯌꯥꯗꯗꯨꯅ ꯅꯉꯣꯟꯗ ꯀꯥꯏꯊꯣꯛꯄꯒꯤ ꯃꯇꯝ ꯇꯥꯡꯅ ꯐꯪꯕꯁꯤꯅ ꯅꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯕ꯭ꯔꯥ ꯂꯥꯏꯖꯥ? ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯝꯇ ꯊꯤꯔꯨꯔꯅꯨꯗ꯫ ꯀꯥꯏꯅꯔꯁꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅꯅꯦ ꯂꯣꯏꯁꯤꯟꯅꯔꯁꯤ꯫ ꯑꯩ ꯅꯪꯒ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯄꯥꯝꯗꯦ꯫ ꯅꯪꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯟꯖꯈ꯭ꯔꯣ, ꯑꯗꯨꯒ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯤ ꯈꯜꯂꯒ ꯂꯣꯏꯅꯖꯔꯒꯦ꯫ ꯇꯁꯦꯡꯅ ꯑꯩ ꯅꯪꯒ ꯂꯣꯏꯅꯕ ꯄꯥꯝꯗꯦ꯫ ꯂꯧꯊꯣꯛ ꯂꯧꯀꯣꯏ ꯂꯩꯇꯕ ꯂꯥꯏꯖꯒꯤ ꯋꯥꯍꯩꯗꯨꯅ ꯃꯥꯂꯦꯝꯒꯤ ꯊꯃꯣꯏꯗꯨ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯊꯨꯒꯥꯏꯕꯤꯔꯔꯤ꯫ ꯂꯥꯏꯖꯕꯨꯗꯤ ꯃꯥꯂꯦꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯒꯤ ꯋꯥꯍꯩꯗ ꯊꯃꯣꯏ ꯀꯥꯏꯔꯕ ꯃꯥꯂꯦꯝ ꯃꯄꯤ ꯏꯔꯥ ꯇꯞꯅ ꯆꯦꯜꯂꯛꯏ꯫ ꯂꯥꯏꯖꯥ, ꯅꯪ ꯑꯗꯨꯃꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯒꯅꯨ꯫ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫
ꯅꯪꯒ ꯂꯥꯞꯅꯗꯨꯅ ꯍꯤꯡꯕꯗꯤ ꯑꯩ ꯉꯝꯒꯗꯕ ꯃꯥꯟꯗꯦ. ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯅꯕ ꯍꯣꯠꯅꯔꯣ. ꯃꯥꯂꯦꯝ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ. ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤ. ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯉꯁꯤ ꯐꯥꯎꯕ ꯅꯪꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯇꯥꯕ ꯐꯪꯗꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯏꯖꯥ, ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ. ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ. ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ. ꯅꯨꯄꯥꯁꯤꯅ ꯑꯁꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯖꯔꯕꯁꯤ ꯂꯥꯏꯖꯥꯅ ꯇꯥꯕꯤꯗꯦ. ꯃꯥꯂꯦꯝꯕꯨ ꯇꯣꯛꯅꯕ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯉꯣꯟꯗ ꯈꯟꯈꯤꯗ꯭ꯔꯤ. ꯑꯗꯨꯅ ꯅꯨꯡꯁꯤ ꯍꯩꯇ ꯊꯥꯗꯠꯄꯤꯔꯝꯂꯤ. ꯑꯗꯨ ꯍꯥꯏꯖꯕꯗꯨ ꯇꯥꯕꯤꯗ. ꯐꯔꯦ ꯃꯥꯂꯦꯝ, ꯑꯩ ꯆꯠꯂꯒꯦ. ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯕ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯀꯅꯨ. ꯑꯩꯁꯨ ꯅꯪꯒꯤ ꯅꯝꯕꯔꯁꯦ ꯕ꯭ꯂꯣꯛ ꯄꯤꯔꯕꯅꯤ. ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯌꯥꯝ ꯊꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯅꯨꯡꯁꯤ ꯈꯪꯗ. ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯕꯅꯤ ꯂꯥꯏꯖꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯥꯖꯔꯨꯗꯕ ꯋꯥꯍꯩꯁꯤꯡꯅ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯊꯨꯒꯥꯏꯕꯤꯔꯝꯂꯦ. ꯆꯠꯈ꯭ꯔꯣ. ꯅꯪꯁꯨ ꯅꯪꯅ ꯄꯥꯝꯖꯕ ꯂꯝꯕꯤꯗ. ꯅꯈꯣꯏ ꯄꯨꯝꯕ ꯂꯣꯏꯅ ꯏꯅꯥꯛꯇꯒꯤ ꯆꯠꯈ꯭ꯔꯣ. ꯑꯩꯒꯤ ꯏꯐꯝꯗ ꯅꯈꯣꯏ ꯑꯃꯠꯇ ꯀꯨꯏꯅ ꯁꯥꯡꯅ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯕ ꯐꯪꯗꯦ. ꯏꯃꯥꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤ. ꯄꯥꯕꯨꯡꯁꯨ ꯃꯆꯥ ꯑꯩꯕꯨ ꯉꯟꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ. ꯍꯧꯖꯤꯛꯅ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯨꯕ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛ ꯃꯤꯔꯥꯏꯕꯤꯔꯝꯕ. ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦ. ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯂꯥꯏꯕꯛꯅꯅꯤ ꯈꯟꯗꯣꯛꯂꯒꯦ. ꯅꯈꯣꯏ ꯃꯌꯥꯝꯗꯗꯤ ꯑꯩ ꯂꯥꯞꯅ ꯂꯩꯔꯒꯦ. ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯞꯅ ꯇꯩꯊꯣꯛꯏ. ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯊꯃꯣꯏ ꯐꯥꯖꯤꯟꯕ ꯉꯝꯗꯦ. ꯉꯁꯤꯗꯤ ꯃꯥꯂꯦꯝ ꯇꯁꯦꯡꯅ ꯃꯁꯥꯅ ꯃꯁꯥꯗ ꯋꯥꯔꯧꯖꯔꯤ. ꯆꯍꯤ 5 ꯍꯦꯟꯅ ꯂꯥꯏꯖꯥꯒ ꯅꯨꯡꯁꯤꯅꯔꯛꯄꯅꯤ. ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯂꯥꯏꯖꯥꯅ ꯃꯥꯂꯦꯝꯒ ꯏꯔꯦꯟꯖꯅ ꯂꯣꯏꯅꯔꯛꯇꯨꯅ ꯅꯨꯡꯁꯤꯅꯔꯛꯄꯅꯤ. ꯃꯥꯂꯦꯝꯅꯁꯨ ꯂꯥꯏꯖꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯏꯖꯥꯅ ꯃꯥꯕꯨ ꯃꯤꯔꯥꯏꯔꯔꯦ. ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯕꯅꯣ ꯈꯪꯗꯦ. ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯂꯥꯏꯖꯥꯅ ꯍꯥꯏꯔꯤꯈꯩꯁꯨ ꯃꯥꯂꯦꯝꯅ ꯇꯧꯕꯅꯤ. ꯃꯥꯂꯦꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯂꯥꯏꯖꯥ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯕꯅꯤ. ꯂꯥꯏꯖꯥꯅ ꯃꯥꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯗꯨꯅ ꯂꯩꯔꯛꯄꯅꯤ. ꯍꯣꯏ, ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛ ꯈꯔꯗꯤ ꯃꯥꯂꯦꯝ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯅ ꯂꯥꯏꯖꯥꯗ ꯀꯟꯅ ꯑꯣꯟꯁꯤꯟꯕ ꯉꯝꯈꯤꯗꯦ. ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯂꯥꯏꯖꯥꯕꯨꯗꯤ ꯊꯃꯣꯏꯗ ꯂꯦꯡꯗ ꯅꯨꯡꯁꯤ ꯃꯃꯤ ꯇꯦꯛꯇꯅ ꯊꯝꯖꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯔꯥꯏꯕꯤꯔꯝꯂꯦ ꯅꯨꯡꯁꯤ ꯍꯩꯇ.